Indian Space Research Organization ISRO-gi LBM-3 M6 na US na base tauba AST Space Mobile Bluebird Block 2 communication satellite hayeng thagalagani hairi. Commercial mission asigidamak India gi maming leraba Chandrayaan 2 amadi Chandrayaan 3 yauna one web mission thagarkraba LBM-3 na pugodoriba Bluebird Block 2 ase low earth orbit ta khwaidagi chawba commercial communication satellite oiragani hairi. Mashina 4G amadi 5G connectivity da hena kudong sahangani haibagi thajaba lai hairi. Chotliba December thai kun manga da gina kuntaret fauba Jharkhand gi Ranchi ta leiba Khelgaon Sports Complex ta pangthukadaba kuntaret suba National Mini Youth Boys Girls amadi Senior Women and Men's Tennis Volleyball Competition da saruk yanabgidamak Manipur gi oina nupa gi senior team ngasi ayuk Imphal thadokre. Manipur gi team asina mai pakpa oiresanu haina All Manipur Tennis Volleyball Association AMTVA na yerpapaujal pirakli.